ꯌꯥꯝ ꯋꯥꯗ꯭ꯔꯇ ꯂꯩꯕ ꯄꯨꯟꯁꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯨꯡꯉꯥꯏꯕ ꯁꯥꯔꯤꯅꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯑꯋꯥꯕ ꯃꯤꯁꯛꯅꯤ ꯌꯥꯝ ꯂꯥꯏꯔꯕ ꯃꯤꯁꯛꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯁꯥꯔꯤꯅꯦ ꯑꯋꯥꯕ ꯃꯌꯥꯝꯗꯨꯅ ꯁꯨꯝ ꯌꯣꯝꯃꯒ ꯂꯩꯔꯗꯤꯀꯣ ꯄꯨꯟꯁꯤꯁꯤ ꯑꯉꯥꯡ ꯑꯣꯏꯅ ꯂꯋꯥꯏꯒꯗꯤ ꯇꯥꯡꯁꯜꯂꯒ ꯀꯩꯗꯧꯔꯦ ꯑꯗꯨꯅ ꯐꯖ ꯐꯖꯕ ꯃꯐꯝꯁꯤꯡꯁꯤꯁꯨ ꯈꯔ ꯊꯣꯛꯑꯦ ꯌꯥꯝ ꯑꯃ ꯂꯩꯕ ꯄꯨꯕꯤꯔꯦ ꯌꯥꯝ ꯊꯦꯡꯛꯁꯅꯤ ꯑꯗꯨꯒ ꯄꯨꯟꯁꯤꯁꯤ ꯋꯥꯗꯨꯅꯇ ꯂꯩꯅꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯨꯡꯉꯥꯏꯕꯁꯨ ꯂꯥꯛꯀꯅꯤ ꯉꯥꯏꯖꯔꯤꯀꯣ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝꯗꯣ ꯉꯥꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯔꯤꯌꯥꯁ ꯄꯣꯕꯤꯃꯦꯟꯁꯨ ꯑꯗꯨꯕꯨ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯩ ꯍꯥꯏꯔꯔꯣꯏ ꯑꯩ ꯍꯣꯔꯦꯟ ꯌꯧꯔꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯄꯨꯟꯁꯜꯂꯒ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯤ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯐꯖꯩ wonderful, very beautiful, yam fazaiye, yam naiye, yam fazaiye. जहाज में हमसे वो कंटेनर के जहाज में तनी सी में हम ये वो यहाँ बने यहाँ से वो कंटेनर के जहाज में हम भी जहाज में तनी सी पोते को ट्रांसपोर्ट की यहाँ में Mumbai Taj Hotel ni yang fazai, tengok Taj Hotel.